ꯑꯍꯥꯟꯕꯃꯛꯇꯗ ꯁꯣꯅꯝ ꯆꯅꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄꯝꯒꯤ ꯇꯥꯟꯖꯂꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯅ ꯇꯥꯍꯟꯖꯈꯤꯕ ꯋꯥꯔꯤ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯂꯩꯖꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ꯫ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯌꯦꯝ ꯃꯔꯛꯁꯤ ꯈꯨꯟꯖꯟ ꯈꯨꯟꯗꯣꯟꯗ ꯊꯨꯡꯂꯔꯦ꯫ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯄꯥꯏꯃ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯍꯌꯦꯝ ꯈꯨꯟꯖꯟꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯀꯥꯡꯕꯤꯅꯥꯎ ꯍꯥꯏꯔꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯤꯡꯂꯧ ꯃꯁꯛ ꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯃꯌꯨꯝꯁꯨ ꯈꯪꯗꯦ, ꯀꯅꯥꯗꯕꯨ ꯍꯪꯂꯒ ꯆꯤꯡꯂꯧ ꯃꯁꯛ ꯈꯪꯂꯒꯗꯕ? ꯂꯝꯀꯦꯠ ꯂꯝꯍꯦꯟꯕ ꯍꯌꯦꯝꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎꯒ ꯎꯅꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝ ꯂꯩꯃ ꯑꯁꯤꯅ ꯃꯝꯁꯤꯟꯈꯤꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯅꯦ? ꯍꯌꯦꯝ ꯈꯨꯟ ꯑꯁꯤꯕꯨ ꯇꯝꯕ ꯀꯅꯥ ꯑꯃꯇꯕꯨ ꯎꯗꯦꯗꯣ, ꯑꯩꯕꯨ ꯀꯅꯥꯗꯕꯨ ꯍꯪꯁꯤꯔꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯄꯣꯏꯔꯩ ꯂꯝꯗꯝ ꯇꯥꯝꯅ ꯑꯇꯥꯝꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ, ꯍꯌꯦꯝꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎꯅꯤ꯫ ꯀꯥꯡꯕꯤꯅꯥꯎ ꯑꯗꯣ ꯍꯌꯦꯝ ꯃꯔꯛꯁꯤ ꯈꯨꯟꯖꯟ ꯂꯝꯗꯝꯗ ꯎꯆꯤꯋꯥ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯥꯟꯕꯟ ꯅꯨꯡꯗ ꯀꯣꯔꯧ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯔꯧ ꯃꯥꯁꯨ ꯅꯦꯝꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯉꯝ ꯁꯥꯕꯨ ꯇꯥꯟꯗꯨꯅ ꯌꯥꯔꯧ ꯁꯥꯕꯨ ꯐꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯃꯔꯝ ꯀꯣꯟꯕ ꯂꯥꯏ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯄꯤꯕꯤꯔꯕ ꯃꯇꯤꯛ ꯂꯩꯔꯕ ꯇꯥꯗꯣꯟꯄꯣꯛ ꯍꯥꯏꯕ ꯇꯤꯃꯦꯟꯇꯥ ꯑꯗꯣ ꯄꯥꯏꯔꯒ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯊꯧꯕ ꯑꯣꯏ ꯊꯪꯕ ꯅꯥꯡꯒꯟꯗ ꯌꯥꯟ ꯆꯨꯡꯅ ꯅꯝꯗ ꯄꯣꯗꯨꯅ ꯍꯥꯎꯔꯩ ꯑꯋꯥꯡ ꯄꯥꯡꯅ ꯑꯊꯧꯕ ꯑꯩꯅꯤ ꯑꯀꯟꯕ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯍꯥꯏꯒꯠꯂꯛꯂꯦ꯫ ꯈꯨꯃꯟ ꯆꯈꯥ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯁꯨ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯪꯍꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯌꯦꯝꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯒꯗꯕ ꯂꯝ ꯑꯃ ꯑꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯐꯝ ꯑꯃꯠꯇꯗ ꯂꯦꯡꯗꯅ ꯆꯞ ꯆꯞ ꯂꯦꯞꯅꯗꯨꯅ ꯑꯊꯧꯕ ꯑꯅꯤꯗꯣ ꯃꯨꯟꯅ ꯁꯪꯇ꯭ꯔꯤꯛ ꯃꯤꯐꯝ ꯍꯣꯡꯅꯕ ꯂꯩꯇꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯏ꯫ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯨꯌꯦꯟ ꯂꯥꯟꯁꯤꯡꯅꯕ ꯂꯥꯛꯄ ꯃꯥꯟꯈ꯭ꯔꯦꯗ, ꯄꯣꯏꯔꯩ ꯂꯝꯗꯝ ꯀꯩꯗꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯁꯨꯖꯥ ꯑꯊꯧꯕꯅ ꯀꯣꯂꯣꯏ ꯃꯄꯥꯎ ꯍꯪꯂꯛꯂꯦ꯫ ꯇꯝꯕ, ꯅꯪꯕꯨ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯍꯥꯏꯕꯗꯨꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ ꯇꯝꯕ, ꯅꯪꯅ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯕꯨ ꯍꯪꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯑꯊꯧꯕꯅ ꯃꯥꯒ ꯑꯩꯒ ꯎꯅꯒꯗꯕ ꯃꯔꯝ ꯂꯩ꯫ ꯀꯥꯡꯕꯤꯅꯥꯎꯅ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯑꯊꯧꯕꯅ ꯍꯥꯏ ꯇꯝꯕ, ꯅꯆꯤꯟ ꯆꯤꯟꯐꯦꯟ ꯐꯒꯅꯨ ꯍꯩ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯈꯨꯃꯟ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯃꯟ ꯌꯣꯔꯦꯜ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯏ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅꯤ꯫ ꯀꯥꯡꯕꯤꯅꯥꯎꯅ ꯍꯥꯏ ꯈꯨꯃꯟ ꯃꯆꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯪꯂꯤꯕ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯈꯨꯃꯟ ꯅꯃꯥꯡꯗ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯤꯕ ꯑꯩꯍꯥꯛ ꯑꯁꯤꯅꯤ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅ ꯑꯣ, ꯅꯪ ꯑꯣꯏꯔꯦꯀꯣ, ꯍꯌꯦꯝ ꯈꯨꯟꯖꯟ ꯂꯝꯗꯝꯗ ꯂꯝꯀꯦꯠ ꯂꯝꯍꯦꯜꯂꯤ ꯍꯥꯏꯕꯗꯣ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ, ꯈꯨꯃꯟ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ ꯍꯩ, ꯍꯌꯦꯝ ꯅꯪꯒꯤ ꯅꯔꯝꯁꯨ ꯅꯠꯇꯕ ꯈꯨꯃꯟ ꯑꯩꯒꯤ ꯄꯥꯠꯇ ꯈꯨꯃꯟ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯇꯧꯖꯗꯨꯅ ꯐꯥꯖꯕꯕꯨ ꯃꯨꯟꯕꯤꯕ, ꯈꯨꯃꯟ ꯑꯩꯒꯤ ꯄꯥꯄꯥꯟꯗ ꯍꯧꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯃꯨꯟꯕꯤꯗꯨꯅ ꯆꯈꯥꯏꯕ, ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯐꯨꯕꯤ ꯆꯩꯕꯤꯔꯛꯄ ꯀꯔꯤꯒꯤꯅꯣ? ꯅꯇꯤꯛ ꯂꯩꯔꯒ ꯈꯨꯃꯟꯗ ꯂꯥꯟꯁꯤꯡꯅꯔꯛꯎꯗꯅ, ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯝꯂꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯊꯧꯅꯥ ꯐꯕꯒꯤꯗꯃꯛ ꯆꯥꯏꯅ ꯈꯣꯡꯗ꯭ꯔꯦꯟ ꯍꯥꯡꯗꯨꯅ ꯈꯣꯡꯅꯝ ꯄꯥꯝꯁꯤꯟꯅꯁꯤꯔꯥ? ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯗꯨꯅ ꯅꯇꯤꯛ ꯏꯇꯤꯛ ꯌꯦꯡꯅꯁꯤꯔꯥ? ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ, ꯁꯃꯨꯃꯥꯏ ꯂꯩꯅꯔꯣꯏꯁꯤ, ꯈꯨꯃꯟ ꯃꯥꯏꯔꯣꯡ ꯌꯥꯕꯤꯒꯦ ꯍꯩ, ꯅꯊꯧꯅꯥ ꯏꯊꯧꯅꯥ ꯌꯦꯡꯅꯁꯤ꯫ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯄꯥꯎ ꯇꯥꯕꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯈꯦꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯈꯨꯃꯟ ꯃꯆꯥ, ꯍꯌꯦꯝ ꯂꯝꯗ ꯀꯥꯡꯕꯤꯅꯥꯎ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯒꯗꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯛꯈꯤꯗ꯭ꯔꯦ ꯍꯩ, ꯅꯪꯒꯨꯝꯕ ꯈꯨꯃꯟ ꯃꯆꯥꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯆꯥꯎꯖꯕ ꯁꯥꯔꯤꯕꯅꯣ? ꯈꯨꯃꯟ ꯌꯥꯏꯕꯤ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯍꯌꯦꯝ ꯑꯩꯒꯤ ꯏꯃꯥꯡ ꯊꯥꯗꯨꯅ ꯌꯥꯏꯕꯤꯅ ꯊ꯭ꯋꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯃꯟ ꯅꯔꯥꯟ ꯌꯥꯏꯗ ꯆꯦꯟꯖꯈ꯭ꯔꯣ ꯍꯩ, ꯍꯌꯦꯝ ꯈꯨꯟꯗ ꯀꯥꯡꯕꯤꯅꯥꯎ ꯑꯩ ꯂꯩ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯗ꯭ꯔꯕꯁꯨ
ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯣꯍꯩ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯆꯨꯖꯥ ꯑꯊꯧꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯊꯧꯗꯨ ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯕ ꯌꯥꯗꯕꯒꯨꯝꯕ ꯍꯨꯌꯦꯟ ꯂꯥꯟꯗ ꯊꯧꯕ ꯑꯊꯧꯕ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯔꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯟꯗꯨꯅ ꯈꯪꯕ꯭ꯔꯍꯩ ꯍꯩꯌꯦꯝ ꯃꯆꯥ ꯂꯝꯀꯦꯠ ꯂꯝꯍꯦꯟꯕ ꯅꯪꯒꯨꯝꯕ ꯀꯌꯥ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅꯤ ꯍꯩ ꯅꯈꯨꯠꯁꯤ ꯊꯥꯡꯂꯦꯟ ꯑꯊꯧꯕ ꯄꯥꯏꯈꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯏꯗ ꯌꯥꯟꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯊꯧꯕ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠ ꯁꯠꯇꯨꯅ ꯁꯨꯡ ꯅꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯛꯂꯦ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯤꯅꯤꯅ ꯑꯣꯏꯗ ꯌꯥꯟꯕ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯏ ꯆꯨꯡ ꯅꯝꯗꯒꯤ ꯂꯧꯊꯣꯛꯏ ꯑꯊꯧꯕ ꯑꯅꯤꯗꯣ ꯍꯩꯁꯤꯡꯕ ꯃꯥꯟꯅꯩ ꯃꯄꯥ ꯇꯝꯂꯛꯄ ꯀꯥꯎꯔꯦꯟ ꯁꯟꯒꯨꯝꯅ ꯑꯅꯤꯗꯣ ꯅꯪꯅ ꯀꯩꯗ ꯑꯩꯅ ꯀꯩꯗ ꯍꯥꯏꯗꯨꯅ ꯊꯪꯍꯥꯏ ꯊꯥꯡꯂꯦꯟ ꯍꯥꯏꯅꯔꯛꯂꯦ ꯑꯊꯧꯕ ꯑꯅꯤꯒꯤ ꯊꯪꯍꯥꯏ ꯊꯥꯡꯂꯦꯟ ꯈꯨꯗꯤꯡꯒꯤ ꯅꯣꯡꯊꯥꯡ ꯀꯥꯔꯟ ꯀꯨꯝꯃꯤ ꯑꯊꯧꯕ ꯑꯅꯤꯗꯣ ꯈꯣꯡꯐꯝ ꯃꯥꯄꯜ ꯆꯣꯡꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯅꯔꯛꯄ ꯊꯤꯟꯅꯔꯛꯄ ꯑꯁꯤꯗ ꯃꯥꯂꯦꯝ ꯐꯨꯝꯕꯤ ꯃꯊꯛ ꯑꯣꯏꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯗ꯭ꯔꯤ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯆꯈꯥ ꯑꯊꯧꯕ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯏ ꯀꯣꯔꯧ ꯑꯁꯤ ꯃꯝꯈꯤꯗꯨꯅ ꯈꯨꯃꯟ ꯅꯤꯡꯕ ꯀꯥꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯣꯡꯐꯝ ꯃꯥꯄꯟꯗꯒꯤ ꯈꯣꯡꯐꯝ ꯑꯍꯨꯝꯗꯒꯤ ꯑꯅꯤꯗ ꯍꯣꯡꯗꯣꯛꯈꯔꯦ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯈꯣꯡꯐꯝ ꯑꯅꯤ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯉꯛꯆꯥꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯛꯆꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯆꯨꯡꯒꯣꯏ ꯀꯛꯊꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯆꯦꯡꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯆꯈꯥ ꯑꯊꯧꯕꯕꯨ ꯑꯃꯨꯛ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯊꯧꯕ ꯂꯩꯃꯥꯏ ꯊꯛꯇ ꯀꯛꯊꯈ꯭ರೆ ꯀꯥꯡꯕꯤꯅꯥꯎ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯄꯥꯏꯃ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯂꯋꯥꯏ ꯀꯣꯌꯦꯜ ꯊꯛꯀꯤ ꯁꯝꯂꯥꯡ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝ ꯐꯨꯝꯕꯤ ꯊꯛꯇ ꯆꯤꯡꯊꯗꯨꯅ ꯃꯊꯕꯥꯛ ꯃꯇꯥ ꯐꯕꯗ ꯐꯝꯗꯨꯅ ꯇꯥꯡꯖꯂꯨꯔꯦꯜ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯍꯩꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯔꯛꯂꯕꯗ ꯌꯥꯏꯕꯤ ꯃꯥꯡꯕ ꯄꯥꯝꯃꯨꯔꯛꯂꯕꯣꯏ ꯃꯔꯧ ꯂꯩꯕ ꯀꯥꯡꯕꯤꯅꯥꯎꯗꯨ ꯁꯤꯍꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯕꯥꯡ ꯆꯥꯡꯖꯧ 12 ꯂꯣꯟꯅꯗꯨꯅ ꯈꯨꯃꯟ ꯃꯀꯥꯏꯐꯝꯗ ꯍꯥꯏꯖꯔꯛꯂꯦ ꯄꯥꯊꯧ ꯏꯕꯨꯡꯉꯣ ꯈꯨꯃꯟ ꯆꯈꯥ ꯑꯊꯧꯕ ꯍꯌꯦꯝ ꯑꯩꯒꯤ ꯌꯥꯏꯕꯤꯗꯗꯤ ꯀꯟꯕꯤꯌꯨ ꯍꯨꯌꯦꯟ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤꯕꯨ ꯍꯥꯠꯐꯗꯦꯅꯤ ꯈꯨꯃꯟ ꯅꯥꯀꯥꯗ ꯆꯪꯖꯔꯤꯌꯦ ꯑꯃꯨꯛ ꯍꯟꯅ ꯈꯨꯃꯟ ꯅꯥꯀꯥꯗ ꯌꯦꯠꯆꯔꯣꯏꯌꯦ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯍꯥꯏꯖ ꯋꯥꯍꯩ ꯇꯥꯕꯗ ꯈꯨꯃꯟ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯤꯡꯍꯟꯅꯗꯨꯅ ꯄꯥꯏꯔꯝꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯄꯣꯂꯣꯏ ꯃꯄꯥꯎ ꯂꯥꯎꯔꯛꯏ ꯍꯩꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯃꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯨꯌꯦꯟ ꯂꯥꯟꯁꯤꯡꯅꯔꯣꯏ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯔꯦꯜ ꯐꯨꯝꯕꯤ ꯊꯛꯇꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕꯣꯏ ꯂꯣꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯇꯤꯃꯦꯟ ꯇꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯤ ꯌꯦꯡꯂꯛꯂꯦ ꯃꯥꯒꯤ ꯇꯥꯗꯣ ꯁꯔꯦꯜ ꯐꯨꯝꯕꯤ ꯊꯛꯇ ꯌꯨꯡꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯕꯒ ꯈꯨꯂꯩ ꯑꯌꯥꯡ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯣꯡ ꯀꯥꯡꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯃꯟ ꯃꯆꯥ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯍꯌꯦꯝ ꯑꯩꯕꯨ ꯁꯔꯤ ꯋꯥꯁꯛꯎ ꯍꯥꯏꯔꯒ ꯍꯌꯦꯝ ꯑꯩꯅ ꯍꯦꯛꯇ ꯁꯛꯀꯗꯕ꯭ꯔꯥꯍꯦ ꯈꯨꯃꯟ ꯅꯊ꯭ꯋꯥꯏ ꯂꯧꯕꯤꯒꯗꯧꯔꯤꯕ ꯍꯌꯦꯝ ꯑꯩꯅꯤꯅꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕ ꯀꯔꯤ ꯁꯤꯔꯨꯔꯕ ꯍꯌꯦꯝ ꯅꯪꯕꯨ ꯈꯨꯃꯟ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯕ ꯅꯇꯤꯛ ꯅꯊꯧꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕ ꯅꯪꯒꯨꯝꯕꯅꯁꯨ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯔꯕꯣꯏꯔꯦꯍꯦ ꯍꯩꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ ꯃꯔꯧ ꯆꯥꯎꯕ ꯉꯁꯤꯗꯤ ꯈꯨꯃꯟ ꯏꯇꯤꯛ ꯈꯪꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯁꯨ ꯇꯤꯃꯦꯟ ꯇꯥ ꯑꯗꯨꯕు ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯆꯨꯖꯥ ꯑꯊꯧꯕ ꯊꯦꯡꯀꯧꯔꯣꯡ ꯃꯥꯄꯜ ꯆꯣꯡꯗꯨꯅ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯍꯥꯠꯂꯒꯦ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯈꯨꯃꯟ ꯃꯇꯧ ꯎꯕꯗ ꯍꯩꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯀꯤꯕꯗ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯒ ꯃꯥꯌꯣꯛꯅꯗꯨꯅ ꯍꯥꯏꯅꯈꯤꯕꯅ ꯀꯥꯡꯕꯤꯅꯥꯎꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯦꯡꯀꯧꯔꯣꯟ ꯃꯥꯄꯜ ꯆꯣꯡꯗꯨꯅ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯒ ꯃꯥꯌꯣꯛꯅꯔꯛꯂꯦ ꯑꯊꯧꯕ ꯑꯅꯤꯒꯤ ꯇꯤꯃꯦꯟ ꯇꯥ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯈ꯭ꯔꯦꯛ ꯈ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯟꯅ ꯂꯣꯏꯅꯅ ꯊꯣꯛꯂꯒ ꯈꯥꯝꯕꯤ ꯃꯩꯈꯨ ꯆꯦꯟꯗꯕ ꯃꯩꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯂꯝꯖꯥꯎ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯀꯨꯝ ꯑꯣꯏꯈ꯭ꯔꯦ ꯑꯊꯧꯕ ꯑꯅꯤꯗꯣ ꯃꯥꯅ ꯀꯩꯗ ꯑꯩꯅ ꯀꯩꯗ ꯍꯥꯏꯗꯨꯅ ಚಾಯ್ನರಕ್ಪ ಅಸಿನ ಖುಮನ್ ಅಥೌಬ ನೋಂಗ್ಯಾಯ್ ಚಖಾ ಮೊಯ್ರೆಂಬನ ಅಸುಮ್ ಹಸುಮ್ ಹೆಂಜಲಕ್ತುನ ಲಾಕ್ಸ ಖುದುಮ್ ಚನ್ಸಿಲ್ಲಕ್ಕದೌರೆ
ꯃꯇꯝ ꯑꯁꯤꯗ ꯍꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎꯅ ꯄꯥꯏ ꯃꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯈꯨꯃꯟꯗꯤ ꯂꯥꯟꯗ ꯊꯧꯕ ꯑꯊꯧꯕꯅꯤ꯫ ꯇꯤꯃꯦꯟ ꯇꯥꯍꯨꯟ ꯏꯆꯨꯝꯕ ꯏꯌꯦꯛ ꯇꯦꯡꯀꯥꯞ ꯆꯨꯝꯕ ꯏꯆꯨꯝꯕ ꯊꯥꯡꯂꯦꯟ ꯊꯥꯡꯒꯥꯏ ꯈꯨꯗꯤꯡꯗ ꯅꯣꯡꯊꯥꯡ ꯀꯥꯔꯜ ꯀꯨꯞꯀꯨꯝꯕ ꯌꯥꯔꯧ ꯁꯌꯥꯝ ꯏꯐꯥꯕ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯈꯪꯅ ꯂꯅꯥꯕ ꯈꯨꯃꯟ ꯇꯤꯃꯦꯟ ꯇꯥ ꯄꯥꯏꯗꯨꯅ ꯈꯣꯡꯂꯪ ꯄꯥꯝꯁꯤꯠꯅꯗꯨꯅ ꯆꯥꯏꯅꯔꯕꯗꯤ ꯍꯌꯦꯝ ꯃꯩꯁꯤ ꯈꯨꯃꯟꯒꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯃꯥꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯂꯣꯏ ꯃꯄꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯉꯥꯏꯈꯣ ꯄꯥꯊꯧ ꯃꯔꯨꯞꯂꯣꯏ, ꯅꯪꯒ ꯑꯩꯒ ꯇꯤꯃꯦꯟ ꯇꯥ ꯄꯥꯏꯅꯗꯨꯅ ꯈꯣꯡꯂꯪ ꯄꯥꯝꯁꯤꯠꯅꯔꯕꯗꯤ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯑꯩꯒꯤ ꯏꯄꯥꯡꯒꯜ ꯀꯜꯂꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯀꯅꯥꯅ ꯋꯥꯠꯂꯤ ꯍꯥꯏꯕ ꯈꯪꯅꯔꯔꯣꯏꯌꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩ ꯄꯥꯡꯒꯜ ꯀꯟꯕ ꯀꯅꯥꯅ ꯍꯦꯜꯂꯤ ꯈꯪꯅꯅꯕ ꯆꯥꯏꯅ ꯄꯨꯡ ꯑꯃꯃꯝ ꯊꯣꯜꯂꯒ ꯄꯨꯡꯒꯤ ꯃꯊꯛꯇ ꯅꯪ ꯑꯩ ꯂꯦꯞꯅꯔꯒ ꯈꯣꯡꯂꯪ ꯇꯥꯍꯨꯟ ꯇꯝꯅꯔꯛꯄꯗ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥꯅ ꯍꯨꯜꯂꯛꯄ ꯇꯤꯃꯦꯟ ꯇꯥꯅ ꯄꯥꯟꯗꯨꯅ ꯁꯤꯟꯅꯔꯁꯅꯨ꯫ ꯅꯪ ꯑꯩ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯁꯤ꯫ ꯈꯨꯃꯟ ꯆꯈꯥ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯈꯤꯕꯅ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯋꯥꯍꯩꯁꯤꯡꯗꯣ ꯈꯟꯊꯍꯧꯗꯕꯗꯒꯤ ꯍꯥꯏ ꯍꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ, ꯅꯪꯒꯨꯝꯕ ꯃꯤꯆꯦꯟ ꯅꯠꯇꯦ ꯍꯩ꯫ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯈꯨꯃꯟ ꯑꯩꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯍꯩ꯫ ꯈꯨꯃꯟ ꯃꯥꯌꯣꯡ ꯌꯥꯕꯤꯒꯦ ꯍꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕ ꯑꯅꯤꯃꯛꯀꯤ ꯇꯤꯃꯦꯟ ꯇꯥ ꯑꯗꯨ ꯂꯝ ꯆꯥꯝꯃ ꯆꯥꯝꯃ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯝ ꯆꯥꯝꯃꯒꯤ ꯑꯔꯣꯏꯕꯗ ꯄꯨꯡ ꯑꯃꯃꯝ ꯊꯣꯟꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯡ ꯃꯊꯛꯇ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯑꯊꯧꯕꯅ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯂꯦ꯫ ꯍꯥꯏ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ, ꯇꯝꯕ ꯑꯣꯏꯕꯒꯤ ꯑꯔꯦꯞꯄ ꯊꯝꯅꯗꯨꯅ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯇꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯛ ꯁꯨꯕꯗ ꯅꯔꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕꯅ ꯋꯥꯌꯦꯟ ꯊꯧꯗꯥꯕꯤꯗꯨꯅ ꯇꯦꯟꯕꯥꯟꯕ ꯑꯣꯏꯅꯁꯤ꯫ ꯍꯌꯦꯝ ꯅꯪꯁꯨ ꯁꯔꯤꯋꯥ ꯁꯛꯎ, ꯈꯨꯃꯟ ꯑꯩꯁꯨ ꯁꯔꯤꯋꯥ ꯁꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ꯫ ꯈꯨꯃꯟ ꯌꯋꯥ ꯇꯥꯕꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ ꯈꯜꯂꯤ, ꯈꯨꯃꯟ ꯃꯥꯒꯤ ꯇꯅꯥꯎ ꯃꯆꯥ ꯑꯁꯤꯅ ꯂꯪꯂꯛꯄꯗꯕꯨ ꯍꯌꯦꯝ ꯑꯩꯒꯤ ꯅꯥꯛ ꯌꯧꯖꯕꯕꯨ ꯉꯝꯒꯗ꯭ꯔꯅꯤ? ꯃꯌꯥꯏ ꯆꯕꯨꯛ ꯑꯁ꯭ꯋꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯗꯕꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯎ ꯅꯣꯡꯁꯥꯕꯕꯨ ꯄꯟꯗꯨꯅ ꯁꯔꯤꯋꯥ ꯁꯛꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯈꯨꯃꯟ ꯆꯈꯥ ꯃꯣꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ, ꯈꯨꯃꯟ ꯑꯩꯅ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯗꯨꯅ ꯂꯩꯔꯦ, ꯅꯪꯒꯤ ꯇꯥ ꯑꯗꯣ ꯂꯪꯖꯔꯛꯂꯣ ꯍꯩ꯫ ꯈꯨꯃꯟ ꯌꯋꯥ ꯇꯥꯕꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ ꯍꯥꯏ ꯈꯨꯃꯟ ꯃꯆꯥ, ꯍꯨꯌꯦꯟ ꯂꯥꯟꯗ ꯊꯧꯕ ꯅꯍꯥꯛꯅ ꯅꯊꯧꯅꯥ ꯂꯩꯅ ꯍꯨꯌꯦꯟ ꯂꯥꯟ ꯁꯤꯡꯅꯔꯛꯄꯗꯤ ꯍꯨꯌꯦꯟ ꯂꯥꯟꯒꯤ ꯂꯥꯂꯣꯡꯗꯤ ꯅꯁꯥꯗ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯛꯇ꯭ꯔꯦꯗꯅ꯫ ꯃꯣꯡꯕ ꯅꯔꯥꯟ ꯌꯥꯏꯗ ꯊꯝꯂꯒ ꯅꯁꯥ ꯉꯥꯛꯇ ꯂꯥꯛꯄ꯭ꯔꯥ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ꯫ ꯈꯨꯃꯟ ꯅꯪꯅ ꯍꯌꯦꯝ ꯈꯨꯟꯗ ꯂꯥꯟ ꯁꯤꯡꯅꯔꯛꯂꯒ ꯈꯨꯃꯟ ꯅꯪꯅ ꯍꯥꯟꯅ ꯍꯨꯜꯂꯛꯀꯗꯕꯅꯤ꯫ ꯍꯌꯦꯝ ꯑꯩꯅ ꯈꯨꯃꯟ ꯅꯔꯥꯟ ꯌꯥꯏꯗ ꯍꯨꯌꯦꯟ ꯂꯥꯟ ꯁꯤꯡꯅꯔꯛꯂꯒꯅ ꯍꯌꯦꯝ ꯑꯩꯅ ꯍꯥꯟꯅ ꯍꯨꯟꯒꯗꯕꯅꯤ꯫ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯃꯁꯛ ꯈꯪꯗꯕ ꯍꯨꯟꯖꯔꯧ ꯍꯩ, ꯈꯨꯃꯟ ꯅꯪꯒꯤ ꯇꯥꯗꯣ ꯍꯌꯦꯝ ꯑꯩꯅ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯕꯤꯒꯦ꯫ ꯈꯨꯃꯟ ꯆꯈꯥ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝꯂꯛꯏ, ꯍꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ, ꯃꯗꯨ ꯈꯪꯗꯕ ꯈꯨꯃꯟ ꯅꯠꯇꯦ ꯍꯩ꯫ ꯅꯪꯒꯨꯝꯕ ꯃꯤꯆꯦꯟ ꯃꯤꯇꯣꯛꯆꯥ ꯃꯤꯔꯩꯍꯠ ꯃꯤꯇꯝꯕꯥꯜ ꯑꯣꯏꯕꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯍꯨꯟꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥ ꯂꯪꯂꯛꯑꯒꯦ, ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯖꯔꯣ ꯍꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯁꯨ ꯇꯤꯃꯦꯟ ꯇꯥ ꯃꯥꯂꯦꯝ ꯊꯛꯇꯒꯤ ꯇꯥꯞ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯈꯣꯡꯂꯥꯡ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ꯫ ꯀꯣꯔꯧ ꯅꯣꯡꯗꯣꯟ ꯊꯛꯇ ꯍꯨꯔꯨ ꯂꯩꯔꯛꯂꯦ꯫ ꯈꯣꯛꯂꯪ ꯄꯥꯏꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕꯅ ꯁꯤꯜꯂꯛꯄꯗ ꯄꯥꯃꯦꯟ ꯎꯖꯥꯎ ꯎꯔꯦꯅ ꯍꯥꯏ ꯍꯨꯝꯕꯒꯨꯝ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯈꯥꯡꯈ꯭ꯔꯦ꯫ ꯈꯨꯃꯟ ꯆꯈꯥ ꯑꯊꯧꯕ ꯀꯟꯗ ꯍꯩꯇꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯍꯥꯏꯔꯝꯕ ꯇꯤꯃꯦꯟ ꯇꯥ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯈꯣꯡꯂꯪ ꯇꯨꯡꯁꯦꯡ ꯃꯥꯡ ꯏꯟꯅꯗꯨꯅ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯊꯕꯥꯛ ꯃꯇꯥ ꯑꯐꯕ ꯌꯦꯡꯗꯨꯅ ꯂꯪꯂꯛꯂꯦ꯫ ꯈꯨꯃꯟꯒꯤ ꯇꯤꯃꯦꯟ ꯇꯥ ꯑꯁꯤ ꯑꯆꯝꯕ ꯇꯥ ꯑꯣꯏꯖꯔꯕꯁꯨ ꯄꯥꯡꯒꯜ ꯀꯟꯕ ꯈꯨꯃꯟ ꯑꯊꯧꯕꯅ ꯂꯪꯉꯛꯄꯅꯤꯅ ꯈꯥꯝꯕꯤ ꯃꯩꯈꯨ ꯆꯦꯟꯗ꯭ꯔꯕ ꯈꯥꯝꯕꯤ ꯃꯔꯤꯒ ꯂꯣꯏꯅꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯤꯔꯤ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯑꯣꯟꯅ ꯇꯩꯅꯅ ꯑꯣꯏꯔꯛꯄ ꯐꯤꯚꯝ ꯑꯁꯤ ꯎꯕꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯄꯥꯏ ꯃꯋꯥꯈꯜ ꯍꯣꯡꯂꯛꯂꯦ꯫ ꯈꯨꯃꯟ ꯃꯥꯒꯤ ꯇꯤꯃꯦꯟ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯌꯦꯝ ꯑꯩꯒꯤ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯔꯦ, ꯌꯥꯏꯕꯤ ꯃꯥꯡꯗꯅꯕ ꯊꯧꯁꯤꯜ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯦꯞꯇꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯇꯤꯃꯦꯟ ꯇꯥ ꯑꯗꯨ ꯃꯈꯨꯠ ꯌꯦꯠꯅ ꯈꯠꯇꯣꯛꯈ꯭ꯔꯦ꯫ ꯇꯤꯃꯦꯟ ꯇꯥꯒꯤ ꯇꯥꯗꯣꯟꯅ ꯍꯌꯦꯝ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯠꯌꯥꯏꯗ ꯈꯦꯠꯇꯨꯅ ꯏꯈꯦꯡꯅ ꯋꯥ ꯊꯣꯛꯂꯛꯂꯦ꯫
ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯑꯊꯧꯕꯒꯤ ꯇꯥ ꯑꯗꯨꯅ ꯂꯝꯅꯤ ꯂꯝꯍꯨꯟ ꯆꯠꯊꯣꯛꯂꯒ ꯁꯔꯦꯜ ꯐꯨꯝꯕꯤ ꯃꯊꯛꯇ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯌꯦꯡ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯊꯛꯇ ꯏꯉꯥꯡ ꯏꯇꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯅ ꯍꯪꯂꯛꯏ, "ꯍꯥꯏ, ꯍꯌꯦꯡ ꯀꯥꯡꯕꯤꯅꯥꯎ, ꯅꯪꯒꯤ ꯅꯈꯨꯠꯇ ꯏꯉꯥꯡ ꯏꯇꯩꯔꯤꯕ ꯑꯗꯨ ꯈꯨꯃꯟ ꯑꯩꯒꯤ ꯇꯥꯅ ꯊꯤꯟꯈꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥ?" ꯀꯥꯡꯕꯤꯅꯥꯎꯅ, "ꯀꯔꯤ ꯈꯨꯃꯟ ꯃꯆꯥ, ꯅꯪꯒꯨꯝꯕꯒꯤ ꯇꯅꯥꯎ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯈꯨꯠ ꯁꯣꯛꯄ ꯉꯝꯕ ꯅꯠꯇꯤꯛꯂꯣ?" ꯋꯥ ꯑꯁꯤ ꯇꯥꯕꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯅ, "ꯍꯥꯏ ꯍꯌꯦꯝ ꯃꯆꯥ, ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯩ꯫ ꯈꯨꯃꯟ ꯑꯩꯒꯤ ꯇꯥꯅ ꯁꯣꯛꯄ ꯅꯠꯇꯅ ꯀꯔꯤꯒꯤ ꯏꯉꯥꯡ ꯏꯇꯩꯕꯅꯣ?" ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯅ, "ꯍꯥꯏ ꯈꯨꯃꯟ ꯃꯆꯥ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯦ꯫ ꯍꯌꯦꯝ ꯑꯩꯒꯤ ꯈꯨꯠꯇ ꯏꯉꯥꯡ ꯏꯇꯩꯔꯤꯕ ꯑꯁꯤꯗꯤ ꯍꯌꯦꯝ ꯑꯩꯒꯤ ꯀꯥꯎꯔꯦꯟ ꯁꯟ ꯂꯝꯆꯥ ꯑꯔꯥꯛ ꯁꯟ ꯑꯉꯥꯎꯕꯕꯨ ꯋꯥꯁꯒꯤ ꯁꯥꯖꯩ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯋꯥꯁꯒꯤ ꯁꯥꯖꯩ ꯃꯇꯣꯟ ꯑꯇꯨꯝꯕꯅ ꯌꯥꯠꯈꯤꯕꯗꯒꯤꯅꯤ ꯍꯩ꯫ ꯈꯨꯃꯟ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯁꯥꯔꯤ ꯋꯥꯁꯛꯄꯤꯒꯦ ꯍꯩ꯫ ꯍꯌꯦꯝ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯆꯤꯉꯨ ꯃꯥꯅ ꯈꯪꯁꯅꯨ ꯁꯥꯔꯤꯁꯣ ꯑꯁꯦꯡꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯅ, "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯆꯤꯉꯨꯕꯨ ꯌꯦꯡꯗꯨꯅ ꯑꯣꯏꯗ ꯋꯥꯅ ꯑꯋꯣꯏ ꯁꯥꯗꯨꯅ ꯋꯥꯁꯛꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯀꯣꯔꯧ ꯁꯤꯡꯕꯨ 5ꯅꯤ ꯍꯦꯛ ꯁꯨꯕꯒ ꯀꯣꯔꯧ ꯅꯔꯝ ꯀꯣꯜꯂꯤꯕ ꯂꯥꯏ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯑꯆꯨꯝ ꯋꯥꯌꯦꯜ ꯇꯧꯔꯁꯅꯨ" ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯡꯕꯤꯅꯥꯎ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯍꯥꯏ ꯍꯌꯦꯝ ꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎ, ꯅꯪꯒꯤ ꯇꯥꯗꯣ ꯑꯃꯨꯛ ꯂꯪꯖꯔꯛꯂꯣ, ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯕꯤꯔꯛꯂꯒꯦ ꯍꯩ." ꯈꯨꯃꯟ ꯌꯥꯋꯥ ꯇꯥꯕꯗ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎ ꯁꯥꯎꯈꯤꯕꯗ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ꯫ ꯃꯔꯝ ꯀꯣꯟꯕ ꯂꯥꯏ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯀꯣꯔꯧ ꯁꯤꯡꯕꯨꯝ 5ꯅꯤ ꯁꯨꯕꯗ ꯋꯥꯌꯦꯟꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯀꯥꯡꯕꯤꯅꯥꯎ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠꯁꯨ ꯇꯤꯃꯦꯟ ꯇꯥ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯆꯤꯉꯨꯒꯤ ꯃꯇꯤꯛ ꯂꯩꯔꯕ ꯇꯥ ꯑꯗꯣ ꯃꯄꯥꯡꯒꯟ ꯐꯨꯛꯅ ꯇꯤꯂꯥꯡ ꯊꯛꯇꯥꯏꯅꯗꯨꯅ ꯈꯨꯃꯟ ꯃꯊꯕꯥꯛ ꯇꯝꯗꯨꯅ ꯂꯪꯂꯛꯂꯦ꯫ ꯈꯥꯝꯕꯤ ꯃꯩꯈꯨ ꯆꯦꯟꯗ꯭ꯔꯕ ꯃꯩꯔꯤꯒ ꯂꯣꯏꯅꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯑꯍꯥꯡꯕ ꯅꯣꯡꯊꯥꯡ ꯀꯥꯔꯟ ꯍꯥꯏꯒꯨꯝ ꯈꯨꯃꯟ ꯆꯈꯥ ꯑꯊꯧꯕꯒꯤ ꯃꯊꯕꯥꯛ ꯃꯄꯥ ꯑꯐꯕ ꯇꯝꯗꯨꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯖꯤꯔꯤ ꯖꯤꯔꯤ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯈꯨꯃꯟ ꯆꯈꯥ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕ ꯄꯥꯏ ꯃꯅꯨꯡꯗ ꯄꯥꯏꯃ ꯋꯥꯈꯜ ꯇꯧꯔꯛꯂꯦ, "ꯁꯣꯏꯗ꯭ꯔꯗꯅ ꯉꯁꯤꯗꯤ ꯈꯨꯃꯟ ꯌꯥꯏꯕꯤ ꯃꯥꯡꯕ ꯑꯩꯕꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯕ ꯌꯥꯋꯥ ꯃꯇꯨꯡꯏꯟꯅ ꯏꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯏꯉꯛ ꯅꯣꯟꯗꯨꯅ ꯂꯩꯍꯧꯔꯁꯤꯔꯥ?" ꯄꯥꯏꯃ ꯋꯥꯈꯜ ꯇꯧꯔꯛꯂꯦ꯫ ꯈꯨꯃꯟ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯇꯝꯕ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯏꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯕꯗꯤ ꯇꯝꯕ ꯑꯣꯏꯕꯒꯤ ꯏꯊꯧꯗꯥꯡꯂ? ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯝꯗ꯭ꯔꯕ ꯊꯕꯛꯄꯨ ꯈꯨꯃꯟ ꯑꯩ ꯍꯥꯛꯇꯛꯇ ꯊꯣꯛꯄꯗꯤ ꯆꯈꯥ ꯑꯩꯒꯤ ꯃꯤꯡꯆꯠ ꯃꯥꯡꯕꯅꯤ꯫ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯇꯤꯃꯦꯟ ꯇꯥ ꯑꯗꯨꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯖꯤꯔꯤ ꯖꯤꯔꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯇꯤꯛ ꯂꯩꯔꯕ ꯇꯤꯃꯦꯟ ꯇꯥ ꯑꯗꯨꯅ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯣꯏꯔꯦꯝꯕꯒꯤ ꯊꯕꯥꯛ ꯃꯇꯥ ꯐꯔꯕ ꯑꯗꯨꯗ ꯊꯃꯣꯏ ꯊꯨꯝꯅ ꯂꯦꯡꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯈꯨꯃꯟ ꯑꯊꯧꯕ ꯃꯇꯤꯛ ꯂꯩꯔꯕ ꯇꯥ ꯑꯗꯨꯅ ꯂꯦꯡꯕꯗꯒꯤ ꯆꯩꯅꯥ ꯐꯪꯕꯗ ꯃꯥꯂꯦꯝ ꯐꯨꯝꯕꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯔꯤꯡ ꯖꯦꯟꯈꯥꯕ ꯈꯨꯃꯟ ꯑꯊꯧꯕꯅꯤꯅ ꯁꯔꯦꯟ ꯐꯨꯝꯕꯤ ꯃꯊꯛꯇꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯤꯃꯦꯟ ꯇꯥ ꯃꯊꯕꯥꯛꯇꯒꯤ ꯁꯠ ꯁꯠꯇꯣꯛꯇꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯃꯊꯛꯇ ꯂꯪꯊꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯣꯏꯅ ꯇꯥꯒꯤ ꯇꯥꯈꯨꯟ ꯃꯦꯟꯗꯨꯅ ꯈꯨꯃꯟ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯂꯩꯍꯧꯔꯤꯕ ꯃꯁꯥꯅꯧ ꯃꯅꯦ ꯃꯆꯥ ꯃꯣꯏꯔꯥꯡ ꯆꯅꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯖꯔꯛꯂꯤ꯫ "ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯃꯣꯏꯔꯥꯡ ꯆꯅꯨ ꯂꯥꯏꯕꯛ ꯊꯤꯕꯤ, ꯅꯁꯥꯕꯤ ꯑꯩꯍꯥꯛꯇꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯈꯝꯅꯨꯡ ꯁꯋꯥꯇꯥꯟ ꯑꯃꯪꯒꯤ ꯊꯔꯩ ꯀꯨꯝꯕ ꯇꯥꯔꯦ꯫ ꯁꯥꯅꯧ, ꯅꯪꯅ ꯊꯧꯈꯥꯝꯕꯕꯨ ꯅꯁꯥꯕꯤ ꯑꯩꯅ ꯌꯥꯈꯤꯗꯕꯅ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯁꯥꯅꯧ, ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯏꯁꯥꯅꯧ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯈꯥꯉꯨ ꯊꯛꯀꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯔꯔꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯃꯤꯟꯅꯗꯨꯅ ꯄꯥꯟꯃꯤꯟꯅꯁꯤꯀꯣ ꯏꯁꯥꯅꯧ꯫ ꯅꯪꯅ ꯈꯥꯝꯕꯗ ꯅꯁꯥꯕꯤ ꯑꯩꯅ ꯌꯥꯈꯤꯗꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯋꯥꯔꯧꯒꯅꯨꯀꯣ ꯏꯁꯥꯅꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯃꯁꯥꯅꯧ ꯃꯣꯏꯔꯥꯡ ꯆꯅꯨ ꯅꯥꯃꯣꯏ ꯊꯥꯝꯕꯤꯅ ꯌꯣꯝꯂꯛꯄ ꯇꯔꯥ ꯆꯌꯣꯝ ꯃꯈꯨꯠ ꯌꯦꯠꯅ ꯊꯣꯛꯈ꯭ꯔꯦ꯫ 10 ꯂꯨꯔꯨꯛ ꯆꯈꯣꯝ ꯑꯃ ꯄꯥꯏꯔꯒ 10 ꯂꯨꯔꯨꯛ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯀꯞꯆꯔꯛꯏ꯫ "ꯏꯁꯥꯅꯧ ꯃꯣꯏꯔꯥꯡ ꯆꯅꯨ ꯂꯥꯏꯕꯛ ꯊꯤꯕꯤ, ꯅꯪꯅ ꯊꯣꯡꯕ 10 ꯆꯥꯒꯗꯕ ꯅꯣꯡꯌꯥꯏ ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ꯫
खुमन अइगी इरान याइदा सानौ नंगबु कना येंगदुना कनागी थोंजिंदा चंगलुरगा लैहौगदगेने असी हाइदुना ngaiha kapcharaga hik hik kaptuna tara luk chakhom chauna chauna chaba horakle nongyai magi samu hakchangdagi thamoi laka nungdagi leptana chentharakliba angangba ina malem phumbi thakta machoi tabadi paklaba laise ipak thakta thambal angangbana makhok loiraduna malang chaitheng phanglabada laise ipak ta taduna machoi tabagum oikhari अखाकपा लेते थमोई नुंगदगी सेंथरकपा इगी इचेल शोर थबेत अहोल खुदिंगी लेपा लेतन सेंथरकलिबा इगी इचेनबु मेलगा तरालुरुक चाबबु खुमन नोंगै चखा मोयरेंबना हयेम कांगबिनावबु कौशिल्ले पाथौ मरुक लोय नंगबु ताब्रा लाव इसानो मोयरांग चनुना तरालुरुक युमलकपा चयोम मसी सामिनसी Hayang taibang wangam sudon haktakta wari haunaba asi haiduna kauksinjarakle matam masida hayem kangbinawdo ay mangaire haibagi matagum napan ga loinana mukmuktuna khuman nakta sangsilakle nongyai khuman chakhana chariba tara luruk tap paiduna hai khuman macha siragadaba nangna tara luruk chaba hai siroidaba hayem aina sabigi असी हाइदुना तरा लुरुक चागे थौरांग तौरकले खुमन चखा अथौबा कांगबिनावगी उसित थवोइद्रबा मवोंग अदु उबदा मीना लाक्चबा यादबा खुमन नोंगे अथौबदो सरेल फुंबी मथक्तगी फुक हौगतुना मखुत्तगी तरा चयोम ता मुंदुना हाय अयेम मचा कांगबिनाव नंगी थवोइ उसितबा वंगांग तागे हाइदुना नंगबु कौबा नत्ते हाय हयेंग तुंगनम चत्ता हुयेन लानफमदा तरा चामिनखी खंगहौनबा नंगबु कौशिनबनी थवोइ उसितबा तौगनो असी हाइरगा तरा चायो मुंदुना चाबबु तरा लुरुक चाबा लोइखिद्रे सिंगो मागी मतिक लैरबा तागी मयाइनदी कनखिबना अरोइबा खुंगफम यौरक्लबोय सरेल फुंबी थक्ता लोंगना हाइथक्रे छमु हक्चांगा थवाइगा काइनरमदाइ मतमदा खोंग अनि खुद अनि फ्रिंग सोंगदुना खंगजरक्ले मतम अदुदा सोइदना मदोम सिरगदबा अदुबु मिनुंगसी खंगद्रबा हयेम कांगबिनावना मागी मखुसु थांगलेन अथौबना सोंगसिनदुना तांगजा लुरेल कक्रे मालेम लैमाई फुंबी थक्ता तादुना लैरिबा लुरेल अदु खुंगतलगा मागी मतिक लैरबा तागी तादोंदा लेंगलगा हयेम मखुंजा यौनबा लाउ लाउदुना हयेम मोंगबा मरान्या यौनबा लाउ लाउदुना चटख्रे तांगजा लुरेन याउद्रबा समू हक्सांग अदो मालेम फुंबी थक्ता तादुना लैहौरे हयेम सादी कांगबिनावना उराव थराउदुना लाकपा असिदा खुमनगी इमा इंदोन येलांग केंगोय हेक्तुना ngapha sengpha tawjaduna leiribasing adu urakle ujei khangjei haibagi adu mangai nupi gi pangal oibanina karidi pambai leigadagi mama mandol sing aduna pawasi moirang chanu namoi thambida tamgadabagi mahi kapnaduna khuman mongba maranai tamduna chenarakle mama mandol sing adu cheli haibagi mangai mangam isan san kidare wabana su sadau thong khare asumna chele